Hauzik nongsumda lairiba UNLF MPA gi office hongdokpa yaroi haiduna masing yamlaba ima ibel singla lambi thingduna akanba khongjang sangsin khre hairi sarkar na kuki sing military vehicle da haptuna imphal da puthok pujin tawbaduna shanti lakatobna te asang kasar India na kuki season naraga naga misam haliba mayam yengba ngamde kuki sing bu gyan tahannaba sem saduna lai ti hais muiba NSN IM naga sing khatnabada jomi Singdi yauroi jomi council kuki jo council kanano masak khangde jomi council zo kulai fagale ngasi security force na gangbuk PPS ki manung chanba mawing amasung north changawung area gi marakta laiba chingi sarukta gi khuzo kulai kya maram fagale haina police control room gi cherol amana phongduragli fagalaba singdi magazine ga konaba AK47 rifle ama magazine ga konaba 9mm carbine ama .303 rifle ama pistol mari single barrel Kungamapan maru ahum yauramba .303 rifle gi magazine ama tungan ba nongmai gi kapa yariba maru chamaga kungamapan pampi ani improvised bomb ahum PE ke gram chani .36 ki hand grenade ani amasung bafeng radio set ahum ni hari amarom dangasi security force na khongjom PS ke manung chanba ten tha samucheng ki chingkhong dagi magazine ga konaba SMG carbine ama amasung ball action rifle manga recover tawre hari loina na ngasi security force na none district ki khopum PS na konba jawjang tektegi country made single barrel ani amasung numai asigi maru nifugamapan recover tawre hari cabinet mifam gi waref ngasi chief minister Waikhem Chan na chair lauduna phamkhiba test cabinet mifam na Manipur right to business and investment Facilitation Ordinance 2026 po ayaba pikhibaga loina ordinance asi constitution gi article 213 gi ordinance makhada lautholagani hairi Miyoi ani heroin ga kona na fare police control room gi charol amada ngasi security force na lilong usoi pokpi Thararok tagi MD Said Rehman kuntraga mathoi amasung sangai yumpham nungphau mathak lekai tagi MD Salauddin Elais Imuwa kuntraga nipan kawa miyoi ani masa masa gi mayum tagi mathang sitna heroin gram 45 amasung 39.11 ga kona na fare hari Kim Jong no weapon test gengkre North Korean luching Kim Jong una choba weapon test gengkre amasung sathiba amasung mangtakhanba ngamba attack tawnabagi military gi fibam kangkhal hanaba appeal tawkre haina ngasi test media na phongdokre ngasi North Korea gi ahanba naval destroyer adu commission tawkhibagi numit kharani gi matungdani oirekliba fibam ase South Korea amasung United States ga amu hana wari sana ba da yakidabagi matung nuclear amasung conventional military capabilities animak kankhal hanaba kim gi khongthang gi paringdani US ta nupi ama masu mari macha nupi hu pizaduna hatpagi maral sekre New York town amadi police na Mabok amabu masu mari yauna magi imungi miyoi manga hatpagi maral sekre masagi chahi humpuga mari surabi emi Statement bu mahang masamak magi macha nupi amasung angang mari hatpagi maral sekre haina New York ki mechanic Bileda officer sing na haiki police na apartment amagi manungda miyoi taru ki hakchang phangki haina mechanic bilegi chief of police William Ravif na haiki yumlo na basing makhoi numit kayani ukhidre haibadagi leiba pokpa numit ki pung 3 PM lom tabada welfare check amada makhoi na paukhum pibada khanglakhibani siraba miyoi sing adudi Sarah Mayer nifuga mari magi macha mari Harper Herman taragumdoi Gavin Herman Tara amasung Gracelyn Herman Tarani Mandir gi donation hayatpagi wathok silver kg chani mafam khangdre chena banipan phare mandir asigi trust ki sipam thadokre BJP gi Hindi twa tawsinabagi chena bafam naiba sing cherak pidana makha thaba employee sing da tainare Swami Saraswati Uttar Pradesh ki Ayodhya da laiba Ram Mandir da miyam na kalakhiba sel kaya mangan khibada natana achauba scam chatharambagi damak wathok oiringai thawdo asigi matang da thijilakhiba special investigation team SIT na laisang asida kalakhiba silver lupa bar kilogram chani rom so mafam khangri haina phongdokre SIT na Ram Mandir gi sana lupa senaba laisang asigi trust ki chief Champat Rai Krishnadev Tiwari amasung atopa Priest Mari wahang paung tawbada yamlaba silver bar sing asi huran khiba oigadawribra haibadu khangba ngamdre haina khumlakhi hari amarom da laisang asida miyam na kalakpa selbu manghan khiba amasung lana sizina khibagi matang na file tawkhiba first information report FIR da maming palakhiba miyoi nipan police na phare makhoi gi manung da laisang asigi trust ki chief oiriba Champat Rai gi driver amasung yamna naknaba Tinu Yadav kauba miyoi ama yaukhi masida natana laisang asina kalakpa sel amadi atopa mamal yamlaba potsak kaya sumasing thidana jeksina thamjenbagi thodang loba Labkus Mishra amadi Anungaf Mishra kauba miyoi anisu police na phabada yauki
ꯔꯥꯝ ꯃꯟꯗꯤꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯇ꯭ꯔꯁꯀꯤ ꯆꯤꯐ ꯆꯝꯄꯠ ꯔꯥꯏꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯇ꯭ꯔꯁꯀꯤ ꯃꯦꯝꯕꯔ ꯑꯅꯤꯜ ꯃꯤꯁ꯭ꯔꯥꯁꯨ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯥꯝ ꯃꯟꯗꯤꯔꯒꯤ ꯗꯣꯅꯦꯁꯟꯒꯤ ꯃꯇꯥꯡꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯀꯜꯂꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 8 ꯍꯦꯟꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯌꯣꯙ꯭ꯌꯥꯒꯤ ꯍꯥꯟꯅꯒꯤ MLA ꯑꯃꯁꯨꯡ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯄꯕꯟ ꯄꯥꯟꯗꯦꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯂꯩꯉꯥꯛꯅ SIT ꯁꯦꯝꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ UPꯒꯤ CM ꯌꯣꯒꯤ ꯑꯗꯤꯇ꯭ꯌꯅꯥꯊꯅ UPꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯗ ꯆꯦꯟꯅꯕ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯆꯩꯔꯛꯁꯤꯗ ꯖ꯭ꯌꯣꯇꯤꯃꯥꯔꯒꯀꯤ ꯁꯪꯀꯔꯆꯥꯔ꯭ꯌ ꯑꯣꯏꯔꯤꯕ ꯁ꯭ꯋꯥꯃꯤ ꯑꯕꯤꯃꯨꯛꯇꯦꯁ꯭ꯋꯔꯋꯥꯔꯥꯅꯟꯗ ꯁꯔꯁꯋꯇꯤꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕ FIR ꯑꯁꯤꯅ ꯆꯦꯟꯅꯕ ꯐꯝꯗꯣꯟꯐꯝ ꯅꯥꯏꯕꯁꯤꯡꯒꯤ ꯃꯤꯡꯗꯤ ꯄꯟꯗ꯭ꯔꯒ ꯃꯈꯥ ꯊꯥꯕ ꯑꯄꯤꯛꯄ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯏꯁꯪ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯇ꯭ꯔꯁ ꯑꯁꯤꯗ ꯁꯪꯀꯔꯆꯥꯔ꯭ꯌ, ꯔꯥꯃꯥꯅꯟꯗꯆꯥꯔ꯭ꯌ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯟꯗꯨꯅ ꯌꯥꯎꯍꯜꯂꯝꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯝꯗꯣꯟꯐꯝ ꯅꯥꯏꯕꯁꯤꯡꯅ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥꯊꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯐꯝꯅꯥꯏꯕꯁꯤꯡꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯃꯈꯥ ꯊꯥꯕ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯇꯥꯏꯁꯤꯟꯅꯗꯨꯅ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯑꯃꯁꯨꯡ UPꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯅ ꯍꯤꯟꯗꯨꯠꯋ ꯍꯥꯏꯔꯤꯕꯁꯤ ꯃꯆꯤꯟꯗ ꯁꯣꯟꯕ ꯈꯛꯇ ꯉꯥꯏꯔꯦ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯥꯁꯤꯟꯅꯕ ꯍꯤꯟꯗꯨꯠꯋꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯔꯀꯣ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯁꯤꯁꯇꯦꯝꯒꯤ ꯑꯍꯣꯕꯁꯤꯡ ꯃꯦꯟꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ꯫ ꯑꯃꯤꯠ ꯁꯥꯍ ꯅꯥꯔꯀꯣ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯁꯦꯟꯇꯔ NCORDꯀꯤ 10ꯁꯨꯕ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯕꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯥꯔꯀꯣ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯁꯤꯁꯇꯦꯝꯒꯤ ꯑꯍꯣꯕꯁꯤꯡꯕꯨ ꯃꯦꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯅ ꯅꯥꯔꯀꯣꯇꯤꯛꯁ, ꯗ꯭ꯔꯒꯁ ꯑꯦꯟꯗ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁ꯭ꯇꯦꯟꯁꯦꯁ (NDPS) ꯑꯦꯛꯇ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯏ ꯀꯨꯝꯖꯥ 2004ꯗꯒꯤ 2014 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯈꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯚꯦꯂꯨ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 90,000 ꯔꯣꯝꯅꯤ, ꯑꯗꯨꯒ ꯀꯨꯝꯖꯥ 2014ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯥꯕ ꯉꯝꯈꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯚꯦꯂꯨ ꯑꯁꯤꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 1.84 ꯔꯣꯝꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯗ꯭ꯔꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯥꯔꯀꯣ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯕ ꯁꯤꯁꯇꯦꯝꯒꯤ ꯑꯍꯣꯕ ꯈꯨꯗꯤꯡꯃꯛ ꯃꯦꯟꯁꯤꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ DGPꯁꯤꯡꯅ NDPS ꯑꯦꯛꯇ ꯀꯝꯗꯧꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯊꯥꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯅ ꯅꯥꯔꯀꯣꯇꯤꯛꯁꯀꯤ ꯃꯥꯌꯣꯛꯇ ꯊꯤꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯔꯨꯕ ꯇꯥꯟꯐꯝ ꯌꯧꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 100 ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯁꯨꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ ꯈꯔꯁꯤꯗ ꯅꯥꯔꯀꯣꯇꯤꯛꯁꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯝꯍꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡꯕꯨ ꯅꯝꯍꯠꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯂꯦꯞꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯗꯦꯟꯃꯥꯔꯛꯇ ꯑꯖꯥꯟ ꯂꯥꯎꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯗꯤꯕꯦꯠ ꯇꯧꯅꯔꯛꯈ꯭ꯔꯦ꯫ ꯗꯦꯟꯃꯥꯔꯛ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯀꯤꯕ ꯄꯣꯛꯄꯗꯒꯤ ꯑꯖꯥꯟ ꯂꯥꯎꯕꯗ ꯑꯊꯤꯡꯕ ꯊꯝꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯖꯥꯟ ꯂꯥꯎꯕ ꯊꯤꯡꯅꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯃꯤꯅꯤꯁꯇꯔ ꯃꯣꯔꯇꯦꯟ ꯕꯣꯁꯀꯣꯐꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗ ꯏꯁꯂꯥꯃꯥꯕꯥꯗꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯅ ꯑꯖꯥꯟ ꯂꯥꯎꯕ ꯊꯤꯡꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯈꯤꯕꯅꯤ꯫ ꯗꯦꯟꯃꯥꯔꯛꯀꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯨꯁꯂꯤꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡ ꯑꯁꯤ 5% ꯂꯩꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏꯅꯣꯔꯤꯇꯤ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯣꯁꯤꯌꯦꯂꯤꯁꯠ ꯗꯦꯃꯣꯀ꯭ꯔꯦꯠꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯖꯥꯟ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯗꯦꯅꯤꯁ ꯐꯨꯔꯨꯞꯁꯤꯡꯗ ꯇꯥꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯦꯇꯥ ꯐꯦꯗꯔꯤꯛꯁꯟꯅ ꯌꯨꯔꯣꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯏꯃꯤꯒ꯭ꯔꯦꯁꯟ ꯊꯧꯁꯤꯜꯁꯤꯡꯒꯤ ꯃꯈꯥꯗ ꯗꯦꯟꯃꯥꯔꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯖꯥꯟ ꯂꯥꯎꯕ ꯊꯤꯡꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯗꯤꯕꯦꯠ ꯇꯧꯕ ꯍꯧꯅꯔꯛꯈ꯭ꯔꯦ꯫ ꯗꯦꯟꯃꯥꯔꯛ ꯂꯩꯉꯥꯛꯅ ꯏꯁꯂꯥꯝꯒꯤ ꯃꯥꯌꯣꯛꯇ ꯑꯖꯥꯟ ꯂꯥꯎꯕ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯉꯥꯛꯅꯕꯒꯤ ꯐꯤꯔꯦꯞ ꯑꯃꯒꯤ ꯃꯈꯥꯗꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯧꯔꯛꯈꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯇꯨꯅ ꯗꯤꯕꯦꯠ ꯇꯧꯅꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯖꯥꯟ ꯊꯤꯡꯕꯗ ꯁꯧꯒꯠꯄꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯗꯦꯟꯃꯥꯔꯛ ꯂꯩꯉꯥꯛꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯗꯦꯅꯤꯁ ꯚꯦꯂꯨꯁꯤꯡ ꯉꯥꯛ-ꯁꯦꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯗꯦꯟꯃꯥꯔꯛ ꯂꯩꯉꯥꯛꯅ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯔꯦ ꯍꯥꯏꯅ ꯄꯥꯛ ꯁꯟꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯟꯅ-ꯅꯩꯅꯕꯁꯤꯡꯗ ꯆꯠꯊꯅꯔꯛꯈꯤꯕꯅꯤ꯫ ꯂꯨꯄꯥ ꯂꯥꯈ 1.5 ꯔꯣꯝꯒꯤ ꯗ꯭ꯔꯒ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯦꯒꯦꯟꯁꯠ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯖ ꯑꯦꯟꯗ ꯏꯂꯤꯁꯤꯠ ꯇ꯭ꯔꯥꯐꯤꯀꯤꯡ 2026ꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯀꯥꯏꯔꯪꯈꯣꯡ ꯃꯤꯗꯣꯛ ꯈꯥꯕꯩꯁꯣꯏ UCKKKꯅ ꯐꯥꯒꯠꯂꯛꯈꯤꯕ ꯂꯨꯄꯥ ꯂꯥꯈ 1.5 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯃꯩ ꯊꯥꯗꯨꯅ ꯃꯥꯡ ꯇꯥꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯝꯃꯤꯗꯣꯛ ꯕꯖꯥꯔꯗ ꯂꯩꯕ
ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯗ꯭ꯔꯒ ꯃꯩ ꯊꯥꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UCKKKꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ.ꯗꯤ. ꯑꯟꯋꯔ ꯁꯥꯍꯅ ꯍꯥꯏ ꯀꯥꯏꯔꯪ ꯈꯣꯝꯃꯤꯗꯣꯛ ꯑꯃꯗꯤ ꯈꯥꯕꯩꯁꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯂꯂꯣꯟꯕ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯃꯤꯇꯤ ꯑꯁꯤꯅ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯂꯨꯄꯥ ꯂꯥꯈ 1.5 ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯥꯒꯠꯂꯛꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯉꯁꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯊꯤꯡꯅꯕꯒꯤꯗꯃꯛ ꯈꯨꯔꯥꯏ ꯅꯣꯡꯄꯣꯛ ꯂꯩꯉꯥꯛ ꯅꯨꯄꯤ ꯑꯄꯨꯟꯕ ꯂꯨꯞ, ꯈꯨꯔꯥꯏ ꯐ꯭ꯔꯦꯟꯗꯁ ꯀ꯭ꯂꯕ ꯑꯃꯗꯤ ꯈꯨꯔꯥꯏ ꯄꯣꯄꯨꯂꯔ ꯀ꯭ꯂꯕꯀ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯕꯁꯨ ꯋꯦꯁ ꯕꯦꯡꯒꯜꯗꯗꯤ NRC ꯆꯠꯅꯍꯟꯒꯗꯧꯔꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯁꯁ 2027 ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯠꯅꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯨꯕꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯈꯠꯍꯟꯅꯕ ꯑꯃꯁꯨꯡ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯌꯣꯛꯈꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯨꯅꯤꯐꯣꯔꯝ ꯁꯤꯚꯤꯜ ꯀꯣꯗ UCC ꯑꯃꯁꯨꯡ NRC ꯆꯠꯅꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯚꯟꯗꯦ ꯃꯥꯇꯔꯝꯒꯤ ꯆꯍꯤ 150 ꯁꯨꯔꯛꯄ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯔꯕꯤꯟꯗ꯭ꯔ ꯁꯗꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯐꯥꯎꯗꯨꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯅ ꯔꯤꯂꯤꯖꯤꯌꯁ ꯀꯟꯚꯦꯟꯁꯟꯗ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯂꯚ ꯖꯤꯍꯥꯗ ꯑꯃꯁꯨꯡ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕꯁꯤꯡꯒꯤ ꯕꯦꯡꯒꯜꯒꯤ ꯈꯨꯟꯅꯥꯏ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯃꯤꯄꯥꯏꯅꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ, ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯏꯅꯤꯡ ꯑꯣꯟꯊꯣꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯍꯛꯆꯤꯟꯕ ꯂꯣ ꯁꯦꯝꯕꯒꯤ ꯂꯣꯏꯅꯅ ꯋꯦꯁ ꯕꯦꯡꯒꯜꯗ UCC ꯑꯃꯁꯨꯡ NRC ꯆꯠꯅꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯂꯩꯉꯥꯛꯅ ꯉꯝꯈꯩ ꯄꯔꯤꯡꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡꯒꯤꯗꯃꯛ ꯆꯪꯕ ꯂꯝꯁꯤꯡ ꯄꯤꯗꯨꯅ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯍꯧꯔꯦ꯫ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯕꯣꯔꯗꯔ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯁꯦꯝꯒꯠꯄꯒ ꯂꯣꯏꯅꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯕꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛꯁꯨ ꯄꯤꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯂꯣꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯣꯟꯁꯤꯜꯂꯛꯄꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄꯁꯤꯡ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯀꯜꯆꯔꯒꯤ ꯃꯁꯛ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯇꯝ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯐꯣꯔꯁ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯔꯗꯨꯅ ꯋꯦꯁ ꯕꯦꯡꯒꯜ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯜꯆꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯀꯦꯄꯤꯇꯦꯜ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯥꯛꯅ ꯕꯪꯀꯤꯝ ꯆꯟꯗ꯭ꯔ ꯆꯇꯣꯄꯙ꯭ꯌꯥꯌꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯗꯨꯅ ꯃꯍꯥꯛꯅ ꯏꯔꯝꯕ ꯕꯟꯗꯦ ꯃꯥꯇꯔꯝ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗꯁꯨ ꯑꯅꯧꯕ ꯏꯊꯤꯜ ꯄꯤꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯁꯩ ꯑꯁꯤꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯟꯖꯤꯕꯥꯅꯤ ꯃꯟꯇ꯭ꯔꯅꯤ ꯍꯥꯏꯔꯗꯨꯅ ꯁꯤꯡꯊꯥꯔꯗꯨꯅ ꯕꯟꯗꯦ ꯃꯥꯇꯔꯝꯅ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯍꯟꯅꯕꯒꯤ ꯏꯊꯤꯜ ꯄꯤꯔꯤ ꯍꯥꯏꯈꯤ꯫